ꯇꯝꯖꯔꯤ ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯑꯣꯛꯆꯔꯤ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯋꯥ ꯉꯥꯡꯂꯛꯄ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯅꯥꯒꯥꯂꯦꯟꯗꯒꯤ ꯑꯦꯝꯄꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ AICCꯒꯤ ꯍꯥꯏ ꯀꯃꯥꯟꯗ ꯋꯥꯀꯠꯈ꯭ꯔꯦ ꯍꯥꯏꯅ ꯗꯤꯄꯨꯇꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯒꯩꯈꯥꯉꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯃꯩꯍꯧꯔꯣꯜꯒ ꯁꯥꯒꯣꯟꯅꯔꯛꯄ ꯇꯥꯡꯂꯕ ꯄꯣꯠꯂꯝꯁꯤꯡ ꯃꯥꯡꯈꯤꯗꯅꯕ ꯀꯪꯂꯥ ꯃꯅꯨꯡꯗ ꯃ꯭ꯌꯨꯖꯤꯌꯝ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯡꯗꯣꯛꯀꯗꯧꯔꯤ ꯑꯃꯗꯤ ꯑꯍꯨꯝꯁꯨꯕ ꯅꯣꯔꯠ ꯏꯁ ꯖꯣꯟ ꯁꯨꯇꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯋꯥ ꯉꯥꯡꯂꯛꯄ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯅꯥꯒꯥꯂꯦꯟꯗꯒꯤ ꯑꯦꯝꯄꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ AICCꯒꯤ ꯍꯥꯏ ꯀꯃꯥꯟꯗ ꯋꯥꯀꯠꯈ꯭ꯔꯦ ꯍꯥꯏꯅ ꯗꯤꯄꯨꯇꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯒꯩꯈꯥꯉꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯍꯥꯛꯀ ꯑꯈꯟꯅꯅ ꯎꯅꯈꯤꯕ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯗꯤꯄꯨꯇꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗꯒꯤ ꯑꯦꯝꯄꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯗꯥꯏꯇ ꯌꯥꯎꯗꯕ ꯋꯥꯉꯥꯡꯅꯤ ꯍꯥꯏꯅ ꯂꯧꯏ ꯃꯤꯒꯤ ꯏꯃꯨꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛꯇ ꯈꯨꯠ ꯊꯤꯡꯖꯤꯟꯕꯒꯨꯝꯕꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯏꯁꯥꯒꯤ ꯁꯨꯃꯥꯡ ꯁꯤꯠꯇꯅ ꯃꯤꯒꯤ ꯁꯨꯃꯥꯡ ꯁꯤꯠꯄꯒꯨꯝꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯍꯟꯗꯅꯕ ꯀꯪꯒ꯭ꯔꯦꯁꯀꯤ ꯍꯥꯏ ꯀꯃꯥꯟꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯗꯨꯅ ꯋꯥꯀꯠꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅꯗꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕꯁꯨ ꯂꯩꯇꯦ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯊꯤꯡꯖꯤꯟꯂꯣꯏ ꯍꯥꯏꯕꯒ ꯂꯣꯏꯅꯅ ILP ꯆꯠꯅꯍꯟꯅꯕ ꯕꯤꯜ 3 ꯄꯥꯁ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯤꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯒꯤ ꯃꯇꯥꯡ ꯄꯜꯂꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯍꯤ 2,000ꯒꯤ ꯃꯃꯥꯡꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯄꯅꯤ ꯃꯣꯠ ꯈꯦꯟꯅꯕ ꯂꯩꯕꯁꯤꯡ ꯄꯥꯎ ꯐꯥꯎꯗꯣꯛꯅꯗꯨꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯁꯤ ꯕꯤꯜꯁꯤꯡ ꯑꯁꯤꯗ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯋꯥꯐꯝ ꯂꯩꯔꯕꯁꯨ ꯁꯦꯝꯗꯣꯛꯅꯕ ꯇꯟꯖꯥ ꯂꯧꯃꯤꯟꯅꯁꯤ ꯃꯁꯤꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯁꯔꯀꯥꯔ ꯑꯁꯤꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯐꯣꯡꯗꯣꯛꯈꯤ ꯗꯤꯚꯥꯏꯠ ꯇꯧꯒꯤ ꯃꯇꯥꯒꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯃꯁꯤ ꯊꯤꯕꯅꯤ ꯃꯁꯤ ꯍꯥꯏꯐꯝ ꯊꯣꯛꯇꯕ ꯄꯣꯠ ꯑꯃꯅꯤ ꯃꯁꯤ ꯀꯟꯗꯦꯝ ꯇꯧꯏ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞ ꯂꯩꯕ ꯀꯌꯥ ꯑꯃ ꯂꯩꯔꯕꯁꯨ ꯃꯗꯨ ꯑꯩꯈꯣꯏ ꯐꯥꯎꯗꯣꯛꯅꯔꯒ ꯁꯣꯂꯨꯁꯟ ꯇꯧꯔꯛꯄ ꯇꯥꯏ ꯃꯗꯨ ꯑꯩꯈꯣই ꯑꯦꯃꯤꯀꯦꯕꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯁꯦꯇꯜꯃꯦꯟ ꯇꯧꯔꯛꯄ ꯇꯥꯏ ꯃꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯁꯔꯀꯥꯔꯒꯤ ꯇꯔꯞꯇꯒꯤꯗꯤ ꯑꯩꯈꯣꯏ ꯍꯣꯠꯅꯕꯁꯤ ꯇꯣꯛꯇꯦ ꯑꯩꯅ ꯊꯥꯖꯖꯩ ꯃꯗꯨꯗ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯁꯔꯀꯥꯔꯒ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯒꯤ ꯆꯤꯡꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯤꯗꯔꯁꯤꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯒꯅꯤ ꯗꯤꯌꯥꯔꯕꯥꯏ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯆꯦꯠꯅ ꯊꯥꯖꯖꯩ MP Thangso Baitena Manipurbu Union Territory ani thongna khaidongnaba wafam phongdokhi haibaga mari leinana hangkhiba wahamgi paukhumda Deputy Chief Minister na wafam asi Congress Party na suknya yaba ngamloidaba wafamni party asina Manipur gi apunbagi saktam kaidanaba lepli haiba achepa firep lei masi miyamna su khangba wafamni pau asi media da hek yaubaga MP Masada atuba matamda sengdoknaba khanganbadagi sengdok hankhibani MP Masana su mahak angawo mioi natabana asiguma wafam karamna phongdokadori bano haina paukum pirakhiba lei wafam adu pauche aduna Nagaland gi MP na phongdokhiba wafam da pakshin laga phongdorakpani Congress Party na state asigi miyamgi interest sokadaba wafam amata pangthokadaba leite masibangna MP Masada athuba matamda sengdohankhibani masida miyamna lana thajabiganu haiki jingda tholiba iranga mari leinana hangkhiba wahamgi bakhumda su thaudo wathok ama thoklabadi madugi waroisin su leigani khunai ama leirabadi afaba amasung fataba mioi leigani Manipur thugainingba mioi singna phongdorapa wafam miyamna thajabiganu jingtam nungsi chanana leiminanaba sarkargi achepa firep kaidana le chatkani Manipur thugaige matagum kanagumba khadana insilakpa manba thawong asi laibak thibani masidagi ngathonaba lebak miyam hobna amata oina thengnaminasi haiba appeal su tauraki मधुदी कांग्रेस पार्टी ने सुजा या पुटना तेदा अदु मधु हे खबर हे फमगा टेलीफोन तवे थांसो बाइते सकता हायरंग बदबदी मानदे अदु होई सिनदि करी सिंदोक दका लेगनी नागालैंड की एमपी की वादो अयोना पक्षल लगा तौकी बवानी आई मधुदा अदु वाजा आई सु हाई की दे this just a negation opposite to the policies of the party and the government and to the ma singdokre ma press that's so singdokre te loina ma press conference ko taw ma singdokre je lei pa am se kam na khotna ma si violence se give up tawrage wari matai sabagi lambe nom da ko sanction jage na su se suspension operation se ko sign tawnari bane ko
Jahi cha kayagi mamangdagi Manipuri Kachin Koyada lamdam asida palamba ningthau singna thamlamba tanglaba polam sing kanduna thamnaba pandamda athupa matamda kangla manungda museum ama hangdokadauri State Archaeology dagi phangba pawgi matung ina Manipurda palamba ningthau singna matam matamgi oina Manipurgi ngamkhai amadi makoigi khukan panganbagi sakti unabagi damak tapak amasung border area kayada nungda haktuna thamlamba polam kaya lairi makhoi sing adu ngasigi mirolna magun ningthina khangbidabadagi mangan khiba kaya yaukre pari puri gi Kongul liba amadi Manipuri itihas nainarapada khwaidagi maru oiba polam oigadabasing adu mangan kiba haiba asi khwaidagi hena laibak thiba wafam oibana makoising adubu laukhatuna museum da thamnaba khongthang asi pakhalapani haidi laliba November thagi tangkunda hangdongna babandam thamliba museum asi sem sabagi thabak kanna chathari museum oigadoriba mafam aduna British na Bangalo oina Kangla manungda sizinaramba yumjau amani Hiramasi matangda ISTV News ka kanana unakiba amada State Archaeology gi Superintendent Kaithelapam dinamani na fongdoropada museum asigi sem sabagi thabak chada yangkai hena loisile Assam Rifles na Kangla miamda sinakiba November tang kunda museum asi hangdona papanam thamli museum asida thamgadoriba polam singasi nungda hakpa polam singni makoida natana nungi juki matamda lamdam asigi ipa ipu singna sizinaramba nungi khulai singsu thamgani masida thamgadoriba polam sing asigi manungda nungda hakpa maye kaya su yaubana lamdam asigi puwari khangningba ningsingba thoktriŋaigi matamdagi lamdam asigi chapsaba mayek leizarami haiba amadi lamdam asi kayamuk liba itihas leibagi haibadu khangmangamgani masina ayengbasingi pungning chingsinba ngamgadabada natana research scholar kayadasu kanaba piba ngamgani fongdokhi Inscribe stone laitare thaini gin thoksingna magi jingnung wanung khande valley jani khande ama leirama myam je loina public na di samna che phoi yam tipai mu hairo adi behang aina barmai border de leiri adi kano da khoi chanalo barma ga border ni sida sanja giti maharashtra jungam bandung habdi mayek tu de I ba ha mi ba khoi Manipur gi border je sibong ni ke haina ta amba aduma myam ji khomjelaga sida khoi archaeological museum sida loina thamgani yai makai asigi mayek inscribe stone jing myam je thambsigi mamdi masagi Manipur gi history je kayam kuire habdusu akhoi research tawba kanu students na su khangjarani Ke dinamanina makhatana museum da thamnana bagi damak tipai mu behiang amadi Ukrul district ke manung hanjin ba mafam sindagi stone inscription kaya khomjin baloide laushil lugadaba kaya amasu wali nungi polam sing adu ka hena chawba amadi lambi leitaba mafam da leiba sing yawbana makhoi sing adugi oinadi makhoi ga chap sanaba replica oina thamna papandam su thamdi fungdokhi leami banung jing do mai mafam da leje sonu aduga replica oina loraga museum sida pulna pulap thambagi plan sida natana akhoi miu bigi hek stone es ki matam khangui ke ta phangba stone tool adi di Chandel district ta phangba songbu dagi phangba stone tool adi Tamilong district tharon ke ta phangba tool sing ai myam sing ju loina replica mum saraga masagi public ta knowledge oina ba display to na ai plan ni Manipur da tongan ba sarkar gi hospital singda thabak toriba doctor singna private practice toba yaro hana myam gi kholau kaya lairingai cherakta rims ki ENT gi doctor amana rims ro talaiba lanai hospital amada sinus na naba anaba amagi operation tawkraba matungda numit tare ni subada khaunau dagi sangna ba bandages mathorakre hari masi matang da ngasi Manipur press club ta pawmi phamama pangthokre anaba fanabagi damakta sinus ki operation tawruraba uchekon tako mapal dagi sadopam somorjina fongdokhibada jaliba September gi tang ahumda mahak sinus na narapadagi rims ro talaiba Imphal hospital da layang bachatke mathangi numit September gi tang marida mahapu hanadagi hauna rims hospital da layang nakhiba ENT gi doctor Sudhir Ranjana operation tawki tang mangada I orakpadagi doctor da complaint tawrubada doctor masana fazadaba mongda imung manungda wa nganglamke hospital dagi tang tarukta discharge tawrba matungda makhatana checkup chatpada doctor mapalam da chakhi haina leram khide makhatana doctor ga paw faunaraba matungda rims da layang naba hairakpadagi tang tarada admit tawduna numit mangani leikhe rims dagi fare haidana discharge tawrba matungda hokhiba September gi tang tara mangada khaunau funba horopadagi khangaudana othokpada bandages asangba mayarokhi haina phungdoraki emung manunggi miyo amana phungdorpada asigumba doctor gi chection daba amadi anaba singbu batau karamna
loinagani khangdaba asi nungaite matungda amu hana thoaningde haina phongdokhi maming reba Manipur gi doctor amani adamna negligence lai to kari no ba sijine ba khoya thamjane ni sin akhoi gi budi si kai ma win pa changi tadi akhoi khangdana dum kai nom tawre ha lai sor da makta ni mi sinari je natarne adu sor da phun gi taradi akhoi di kai mu khangdana dum ma je anaba amadagi dum leitre na khandoine ba adu khoi gi laibak phawbadagi akhoi khanaw na tholok padagi akhoi da madu kanu tahoba wane ba Amaramda thokiba thawdo aduda doctor gi injection da ba amadi thausa da wafam amata leite haina operation pang thokiba rims ki professor Dr. T.S. Sudhir Ranjana Singdorali Manipur press tapta pang thokiba pawu mi pamamada Dr. Sudhir na haikibada Imphal hospital da operation tawkiba adu patient amadi patient party na akan mamong da takshilakpadagi pang thokibani operation pang thokraba matung da su asoi angam thokiba leite Sinusitis ke operation loikraba matungda I tholakpa amadi atopa complication sing tholakpa toina thengnaba thawongni mahapo akonba oina bandage hapkiba adu mahangna nate rims ki atopa doctor nani matamaduda mahang masadi Manipur gi mapanda lei bandage aduna patient aduda thoidongna akaiba pigada basu leite hiramasi gi matangda patient party gi unaduna tathoktashin tawkiba amadi makhatana laying chathase haina wari sanake patient party gi maikadagi makoi mapanda yengjarurage jangkeba selfam kudimak hando haina tatana lakpada yana dabdagi media da yaunarakpani ana balayang ba madi operation loyer ba matungda thoning da thodok tholakpada doctor da hekta taisin ba gi chanabi tawhaning de phungdokhi nang isi rimsa tobiragi haibada mana aidi khangba ngamaroi khara thuna private tobiro na masagi request gi operation ji akoina mana Imphal hospital da tobiro na tawgibani ngasai phi macheram lehobasi natonda I thok matamda I thokpasi khangnaba koina namba khopa tawbasida ama ni lemhoba khopa adum tawi adagi operation matungda numit kunni baugi manungda marak marakta I khara tholak baisi adum thokpa case ni masidi masaisida negligence ki walaiti aduna akhoidi mapanda chalage mapanda yengjaruge na hai aina adudi mapanda yengba chatpaisidi isagi apamani adudi akhoina thingma ngammanate ana haibadagi moina among adudi changiba paisa punamak se handokpiro haibani Manipur gi laloba suspension of operation su January bakhara na kehalaga resign tawkiba leader sing kanglup ama khatangi leader ni haiba asi masa masana mayek sena takthok chare haina United Meitei Young Forum Manipur na thatrok bachero lamana khangalagli su January ba laloba singna sarkar bu ngamna charhan dana bagi waru sinama isa isana bichar tawduna khongpham hongdana lephaudrabadi kayam kuina saktam ngaktuna thingkhigani hairi jerola sina makha taraduna Manipur gi apunbagi pak chawba square kilometer lesing kunithoi chahumga kuntare ki manungda Jingi lamna square kilometer lesing kun marifumapan oiribani pikraba tampaki square kilometer lesing aniga chaniga kuntranipan asida tongan ba community kaya na khundaba yahalibani tampaki lamda chakho thorangi thaba kaya pakhalakpadagi meitei singi leifam leitrabasu chingda leibadi yade haidi lamdamasigi yalomi sing kanjanaba ILP bill gi mayokta irang hauroliba asi achumra haina hanglagli pawgi marathana temba break amatang Yellow kanana bagi miyam gi ihawda khwaila lambung maikei gi oina chara henduna khongjang changsankiba mioi taruk ngasi khwaila lambung makhongda taramna okre tharomasida thangba United Club ki secretary NG Khoimu khwaila lambung makhong apunba loop ki president M Sarojini Healthy Women Society ki president M Ibemal Susaruyaki chara henbagi khongjangda Saruyaki ba khoirom jina mainam kadambini irungbom lata ngangbom mema yumlembam kabole amadi maibam Sarojini da khudopo piduna ikai khumna bo utki thangba United Club ki secretary NG Khoimuna Yelomi Kananaba Bill Ahom Assembly na pass tawkraba matungda furup kharana bill sing asida yauriba sing kupna yengdaba manba mawongda irang hauriba si laibak thibani phongdoki and the land reforms exe masi hanadigi dumagi definition da section 2 da yausara ga leba program ni haibadi haire ek ase makudi singi landa sanadaba ek ne tampaki lam khatada sanadaba ek ne haire ek sigi manungda section 14 is the koina ekoi lam no matamda kitang ngalo thamongna ba section hongna ba ani khatang hapsin jabane haire hapsin le ani sima koina yani drisi kari maram gino haibado yang thank you makoi tungda kana khana insel ka hohan be I hongne ba
Yelomi kanana ba jangsin khiba miyam gi hoda police ki che gas sel na pan betagi khut yet ki khudang da soktuna la kanari ba khurai konsam lekai bamon lairak tagi as ration gi imung manung da unity platform of Manipur WhatsApp na sel gi mateng pangkre ngasi group asigi thomi singna khurai konsam lekai da chatuna ration gi apopi da sel gi mateng adu khusinaki ration hauze combator da leiba Ganga hospital da layengli lagliba yumsa kaisa numita major operation ama tawragani hairi Miam na Yelomi kanjanabagi dama khongjang tha ani changsilingai lairik tamba fangaudaba matam singi school fee amadi van gi fee chada kun amasung kuntra mathang sinna launanaba Kanglaipa Communist Party Poire Meite Lupna Kangan Kibagi Wafambu All Manipur Recognized Private School Association gi members singna thabak oina pakhalak trabanina lupki operation mangal gi finding group na thigal lubada school khara lupki wafam ngak na chalam daba thengnari hari lobasi gi publicity secretary Malemwan Bameite gi cherol amana school sing asina numit humni gi manungda media gi thongda lebak miyam da singdokadabani karigumba singdok trabade school sing asi tha ama chupna thingzilagani hari amaronda Catholic school tarukna lupki wafam amadi miyamgi awaba khangduna tha amagi school fee lauraroi haina media gi thongda sengdorapagi damak thagatpa phongdoli Teachers Day Celebration Committee Hairok na sinduna marirak shiba ojagi numit thoram Hairok Part 1 umang lampak tapang thokre thoram asida thabak tagi potharaba oja KH Maipak T Ibo Pisak El Mangi amasung ahanba Manipur Rifles ki CEO TS Radeshyam Susarya ki Kendra sigi manung dalaiba thoidok hendolaba oja taruk thabak tagi potharaba oja humbudra mapan Sainik School ki retired oja humbu khudol potpiduna ikai khumnaba utki committee asina Hairo Kendra gi manung chana laiba mahima singi lamda thoidok hendokna kathok liba oja sing ahal oiraktuna thabak tagi pothakraba oja singbu ikai khumnaba utuna chei khudingi thorom asi pangthokpani Imphal West DC gi maning thangba sarukta chaliba Langol Game Village tariba lambi asigi fibam adugi matik fatre lambi mayada achobo kong kaya leire hariba lambi asi sembinaba mari lenaba singda kayara khana khangang khrabasu ngasi fawa semjin bidri athuba matamda lambi asi semjin biyo haina lamdam adumgi praja singna sarkar gi mari lenaba singi pukning chingsilagli ayamba important oiba DC office ki yamna main oiba office amagi manaktani adu hariba office asigi manak sidal leiriba lambi asi yamna khudong thiningai oiba aduga yamna lamjau si yam phattaba condition ama oiba pawda government na karigumba yengsan biwa amata leite aduna masi akhoi gi lekai gi committee mayam sina mas committee gi members sina masi amtang semna ba na kya hai haru wana kenta sabire aduna masi akhoina yamna thuba matamda government gi side gi sambi raktragadi lambi ase akhoina thinjanjaragani Lamdengda farm toba miyo amana nome kapthokhiba thong yaningdaba phongdoktuna lamdenggi lekai ahumgi miyamna wakat khongcha chatkre farm apu Anil Kumar na report tawduna van driver CS Boboy fan khiba miyo khara fanana bohona riba si yaningde miyamna case thangat padana Laudaba police ki thawong pende fakhiba Boboy condition yauduna thadokadabani khongcharadu lamdengdagi horaga lamsang police station fawba chatki School gi angang thingiba ben driver bo phajile adudana tara mai kai somda sian bo octor jing loi thingjale makoina akoi di makoi gi nupi samas ne na tangamam subita ko bang khang na yana gani yana ba purakani haibadagi wakhal lon je loi mak nem daraga mayam ja saubada phadana kan nga si bawa mogi mathakta kai gumbam ta wai khum tawdana tu minna yana rakadra haidana leirakpane ba Anil Kumar kanano magi re saus sinya je sabai kari maram no magi ka ka je yengdiru no je asina nungya tha khangdana kari dawbagi damakta magi damakta paisa kayam chabagi damakta mana akhogi isa ina uphabano lambi lamjaw dagi Anil Kumar gi khunni gi je asi yaninde thorakpat khudingmak lamdeng miyam Makai somda leba miyam akhoina thengnagane ba Thangmai banda leba Thangmai ban Athletic Union thau lingkhakibagi kuntraga tare suba mapo kumon tharomga mari leinana ngasi Thangmai ban gi lambida amoda kai kaya leiriba sing sengdokre thau gi president Dr Arun Kantana lamdam asi luna na leina bohonabada sarkar khakta da tainaba chumloi isa isana gyan taba mathau tai chathariba thabak asida mateng panglakhiba singbu thagatpa phungdokhi miyam ne koina gyan tadragadi sojok pi dragadi kam da koi kachulu nang thama moi sarkar no rasu ana haji PGP model da lak nakana sathari basi yam pai aduga matawa aina haigi basi median di magi lekai dugi all club to sina thoba adu amena luna nama ko yengani haigi bani madi yarge amutang lei pa pali sarkar review to
Ireipak Chakhonaba Honaba, Ireipak Cha Singi Loop, Ichel, Nagamapal, Soram Lekai Nangasi, Punsi Ketel, the Labor Hotel Sing, Jake Tobada Leramba, using Faduna May Tadokre, Amot Akai Kaya Susing Dokre, Ichel President Rajendrona, Lubasigi, Women Wingapuna Chatminaduna, Tabak Asi Pakapani, Miamna Hingana Bagi Lambini Haiduna, Fataba Tabakta, Sel Tanbiganu, Durelda, Amot Akai Sing, Huntabiganu, Yon from Talakpam using that Luki Maketagi, Selgi Mating Pigani, Haiki. Lambiandana tawbasingse akhoi masi tawbiganu ado karigumba makata na tawragadi akhoi punsi chupai wan thingjani toina kana gumna makata na tawbasi thengnaba taragadi lupa lising manga gi award ama akhoi club na pigani talakpa mida taklai mido akhoi masak maming khangandana losalaga thamjagani loina torenda amot pasu hundopiganu karigumba torenda amot pa hundogadi lupa changwa fine madusu karigumba taklagadi akhoi award thamjai sumaina kitang akhoi cooperation Pinasi, kitang Jan Taminasi, Haiba Kagusi, akhoi thamjaninge. Irabot Dega Mari Lena Nangasi Youth Development Committee Nauram Thong Khulem Lekai na Lamtu Sengbagi Thabak Chathabau Kre, Lamdam Adom Gimiam na Lamtu Sengbadu Dasaru Yaki. Irabot Celebration Committee na hayang September Kumathoida Pungdomam da Pangthokodriba Manipur Kanban Ning Thorom asida yaw walapasing National Revolutionary Front of Manipur na kauriba Manipur Ban asida komthopinaba committee asina appeal tawri All India Youth Federation Manipur State Council na su Pungdomam Thodok Ning Thorom asiga mari leinana state ki thakta Irabot Park Chalo lamlai da EP bagi thorom pangthokodriba asigi yengduna ban komthopinaba appeal tawri Lamyan Bahizam Irabot Ningsing Taubumga Mari Lainana Brahmapur Social Club Amadi Brahmapur Women Association Asinduna Club Asigi Akoi Bada Lambi Amadi Iram Nalasing Singdokre Luchingba Sibu Ningsingduna Lu Nana Tamna Bagi Panamda Tharomasi Numit Humni Chathagani Hairi Irabot Celebration Committee Manipurna Thabo Mama Chumna Chathara Liba Cham Gatara Mapan Lakshiba Irabot Ki Mapo Kumon Tharonga Mari Lainana All Manipur Nupi Marup Moirangi Platinum Jubilee Tharom Ngarang Moirang Thangjing Mamang Lakaida All Manipur Nupi Marup Moirang Ariana Sinduna Pangtokre Laikitaba Lamyan ba Irabot ki photo da Miamna Laisu Katunai Kai Kumnaba Utki Manipur Hot Foundation na NLC ga punna sinduna ngasi thangmeban sinam lekai da leba naro laisemba club ta Lem na heart layang bagi ke mama pangthokre ke maduda Sky Hospital ge heart ki lamda khang heraba Dr. Singh Susarya ki ngasi ke maduda ECG eco sugar test na chingba kaya lem na pangthoki mioi chamarom ana layang ba langna ki Lions Club of Infal Mayay Lambi na sinduna nomgi oba lem na layang bagi ke mama lafopa tera kunog da pangthokre ke masida lafopa tera kunog amasung masigi akoy badaleba mioi chamri rom layang baga loina na hida langtak susu lem na piki Youth Organization Club Lafupa Tera Kunogi Secretary Salam Lokendro na Lafupa Tera Kuno Gumba Manung Hanjin ba mafam singda lem na layang bagi kem pangtokuna miam da hidak langtak fangan biba asigi damak kem asigi achobo thaudang loriba Lion Kongkam Robindro amasung Lions Club of Infal Mayay Lambibu thagatpa phongdoki Handak ising jawi awaban ng Kraba Thawal District Wangjing Tentha Kendra gi manung chanba Tentha Kulda lem na layang bagi ke mama ngasi United Public School Tentha da pangthokre Helping Hands Manipur Dynamic Manipur Emmanuel Hospital Association New Delhi Social Warriors Manipur amasung mangal Tentha na punna sinduna pangthokiba kem asida mioi lising amarom layang baga loina na hidar langtak singsu lem na yantoki Helping Hands Manipur gi General Secretary Robert Laisang Themna handak tongan ba organization kaya na ising ichang na awa patahalaba mafam da tengbang pibagi changsilapa tharomgi serogama oina kem asi sinbani hana mafam kaya da su lem na layang bagi kem pangthokpagi mathakta chana thakna ba polam kaya su yentokre haiki Manipur Fire Service ki ESO leading fireman yauna tongan ba fam kaya long na bagi vavabosi laliba October gi tang taretagi tang kuntaruk fawba pangtholagani hena akupa marol gi damak Manipur Fire Service ki director ki office tagi khangnabiyagani hairi Jayi Khudingi Sri Satya Sai Seva Manipur na sinduna Global Blood Donation Day pangthopaga mari lainana ngasi RIMS da EP bagi tharom pangthokre RIMS ki blood bank ki HIBT da nupanupi punamyo yangkhaina I dan tawki tola taraba singda mateng oina na ba I dan tawbagi tharom asi pangthopani haidi ngasi lamdam asida tangdulai tadaba wakal manadaba fiba mama lakliba asidagi ngaktuktuna mausadagi leminaragliba furup sing tangdulai tana leminaba lamdam mama oinana bagi dama kongkwal kedri lekai da leba pantoibi imagi mapari mamom singna imagi mapamda irathoni pangthokre
Sana Konungi Utra Sanglenda Angom Ning Thau Yauna Haile Katuna Thoniki Makatana Thangmebangi Ima Kunto Hanbidasu Irat Thoniki Lamdamasida Maike Kayada Tangdu Leita Daba Wakal Charang Nahan Bathodo Wato Kaya Tholiba Sina Piriba Wabasi Kohan Biduna Nungshi Chanana Leminara Kiba Kanglecha Singi Punsi Mahing Aduda Amuk Hanzilaknaba Pantobi Imagi Laipau Matungina Thoni Jabani Haidi Kanglecha Singase Amata Wina Punsindona Nungsi Chanana Kanglei Bagase Mara Tapna Ingna Panana Bagidamak Pantobi Imana Bibirakwa Singu Laipau Matungina Pangjaba Singugi Sintane Layang Bangam Leroy Dabani Haiduna Yum Dalariba Nabasimbu Layang Bagi Tabak Chatariba Palliative Care Society Asi Miam da Kangan Nabangasi Kangladagi Kangaboktamna Cycle Rally Amachakre Cycle Rally Du Kangla Western Gatagi Works Minister Dr. Ratan Kumarna Lamtaki Kangabok Fawba Chalabamatungda Mapamaduda Awareness Program Amasu Pangtogadori Palliative Care Society Infagi Secretary Dr. Zugindrona Akanbat Leina Cancer Yauna Tongan Tongan Bat Leina Kayana Nabadagi Yum Dalayang Ba Ngamlaroy Dabani Haiduna Ladiba Nabasing Asi Palliative Care Society na Yum da Jangduna Layang Bagi Tabak Chathari Masibu Miam da Mapungfana Kangana Bagi Pandam da Cycle Rally Asi Pangtopani Fondoki अपना सोसाइटी से फॉर्म तौरगा सिटी सर्विस से होजरे अदुगा होजी होजी अपना थांगमैबन केंद्र से अडॉप्ट तौरगा थांगमैबन केंद्र दा लेबा पैलिएटिव केयर हैबा दरकार ताबा अनाबसिंग से चिदोगा अपना सर्विस से चप्पा होरे संडे खुदिंग अपना युम दा चंगगा सिंबा अनाब से अपना केयर पीबनी केयर पी रिसी डॉक्टर्स नर्सेस एंड स्टूडेंट वॉलंटियर्स में आमना तौरगा केयर से पीबनी Government Aided School Ama Oidiba Bhagyavati Devi Primary School Kanglabungi Golden Jubilee Tharong Asi Pangtokre Golden Jubilee Celebration Committee na Sinduna Pangtokiba Tharom Aduda Education SK Director Oiramba Thangjam Samungo DM College of Arts Ke Lecturer Oiramba K Chandradhon Yauna Myoy Kyana Sakyaki Hana Child Center School Oiramba Bhagyavati Devi Primary School Asina Anganba Matamdagi Hauna Education Gilam Da Laurakiba Thaudangbu Wangang Kibasingna Nahunana Ningsingki North Infal Manipur Jatra Mandolgi Nauna Putokadaba Sirasu Yare Haidaming Thonba Sumang Kumaigi Efa Thoni Tharom Kurai Chingambam Lerek Pangtokre Tharomasida Manipur State Sumang Nila Council Gate Lifetime President PS Gunachandra Sharma Secretary Biren Bullet Infal Central Jail Gate Inspector Ibohol Susaruyake Kumai Asi Rupachandra Ghosna Ibani Takpi Tambigadabana Nabaware Pani Lila Putopana MI Luangni Sahitya Thopang Lupna Jai Kudingi Translation Gilamda Thoidongna Singthaningai Oina Thabak Toriba Mioy Singda Piba Sarda Translation Award Chahi Asigi Oina Sagnaraba Translator Dr. Soibam Ibochada Piragani Lauthokre Award Asida Sel Oina Lupalising Mga Citation Nama Yauri Mana Asi Tha Asigi Kuntrada Manipur Press Club Ta Pangtoka Toriba International Translation Day Gi Tharomda Kusinagani Haidi Tha Sigi Taramapan Ge Ayupung Taraga Bini Kuntrarom Chapa Matamda Mayai Lambigi Langthabal Furamakong PI New School Manakta Motorcycle na Mioy Ama Thomlambadagi Lekidaba Adu Masak Maming Kangdana Rims Mokta Lady Singzamay Police Station Ge Osigi Cherol Amana Mioy Chahi Nifudagi Nifu Mangarong Ge Lenga Oikani Kuchungawi Mamai Sangi Masapai Food Manga Inchi Mangarong Wangi Higo Amasung Angobana Langba Furit Ama Lili Grey Machugi T-shirt Ama Dark Grey Machugi Kongrao Ama Seli Haidi Sericulture Directorate na Sinduna Department Asigi Complex Taleba Hangba Mapam Singda Kabrang Chak Thabagi Thabak Chathakre Director W Ibohol na Paikhalak Liba Thaurang Asigi Matangda Manipur da Hana Tharamba Kabrang Chak Pambi Sing Asi Ayamana Local Oibana Chahi Amada Piba Potok Asi Yamna Nemi Adubu Hauzik Thariba Pambi Asidi Research Institute Brahmapur Dagi Purakpa Pambi ni Masina Hana Dagi Tangkhayama Potok Heli Hanagi Pambi Amana KG Kundagi Kuntra Fawa Thokpadu Anoba Pambi Asidi KG Yankhayana Tholagani Ramadana Anoba Makal Asina Hanagi Asi Sindopa Machangi Anoba Pambi Asi Yamna Fangdabana Sangai Patke Hangma Mafam Sing Asida Tharaga Masina Amuk Kolom Semduna Atay Mafam Singda Amuk Thagani Amaromda Okta Sa Pambi Singsu Infal Iski Mafam Amada Thari Haiki Huji Anoba Putorisina 54 kg Magi Hills Pambi Magi Hills Adana Sugumba Anoba varieties in Hanagi varieties in Masi change replaced the one Changba
aduna anauba varieties di yam phangdabrina akoi gi sangai party hojik leiriba akoi ahangba leiriba lamsing sida koina masi tharga masidagi koina multiplication tongnaba farmer field thadanaba adugi nunggi oiba pandamne akoi sida thamjari bise Social, educational, religious, political issues on Indian Muslim Habihiram da Nomugi Oiba Convention ama Kiamgai Muslim Mayalika da Pangthokre Muslim Rastriya Manch MRM na Sinduna Pangthoki Batharom Asida Lubasigi National Convener MD Afzad BJP Manipur Pradesh ke Organizing Secretary S Premananda Supreme Court ke Advocate Sudhakar Dwivedi BJP Manipur ki Wangangloi Abdul Salam Turel Ahanbi Ataukhong Jila Parishad ki member Abdul Salam Susar Yaki MD Afzad na India da leriba Muslim sing karamba fibam da leiri haibasi Muslim miyam khangma matam oire haiduna tharomasi sinbani Muslim singna India amasung Manipur bu nungsirabadi khunai asigi oina afaba thabak tawbatai Hindu singbu Muslim singna machin manau oibagi wakhalon matam pumnamakta legadabani haiki Student Union of Kangleipak Su Kongba Branch Unit Hangdokre University Coordinator Oina Kaisam Nandini Chanu President da Utem Sonia Chanu Secretary General da Gyaneshwari Bukhankre Amaromda Mahiroi Loop Asigi Imphal East District Committee gi Nauna Thaupuga da Bathaumi Tara Taru Khankre President da Moirang Them Malemnganba Secretary General da Loitongbam Suras Khankre Haidi Handak chahi ki Manipur board na lauba class 10 examination da government school singi manung dagi position kumanga gi manung da amakhak jalakibagi damak Romi industry na lupali sing nifugi manapira kraba jiribam government higher secondary gi maheroi Amandip Misra school asina taram okre school asida pangthokiba tharom asida juri college ke assistant professor Dr. Samsur Jaman sub registrar Jiribam case Asok Kumar Jiribam Municipal Council ge Sanitary Officer M Brajakopa Susar Yaki Thabak ki pau lawirasi Rims ki staff nurse Samatra Taruk Lawgadori Masaga Sayi Taraga Nipandagi Kuntra Manga Fawagi Manung da Laiba Miyo Singna Darkast Harpa Yagani Rule ge matung ina Sahi Komthokani Hairi Yamdrabada Class 12 Pass Taubaga Luinana General Nursing Midwifery Natraga Nursing School Natraga Institute Amadagi Manaba Mahigi Thakta Pass Tauba Miyo Wegadavani Darkast Pisun Bagi Matam September Getang Kungamapani Parka Center Infalda Wegani Manipur High Court ke Junior Administrative Assistant ke post kara lawgadori masaga sai kuntragani pandagi hendriba yamdrabada BA BSc pass tawraba miyo singna lagdaba September ge tang kungamathoi fawbugi manungda online da darkas pisin bayagani hairi Parka Center Infal da wegani hairi Border Security Force ke Head Constable Amadi SI Punna Sani Kuntra Lawgadori Masaga Sai Kundagi Kungani Fan Fawbugi Manungda Laiba Yamdrabda Class 10 Pass Torba Miyo Singna September Tang Kungamapan Fawbugi Manungda Darkas Harpa Yagani Hairi Central Industrial Security Force CISF ke Constable Driver cum pump operator Sam yang kai taluk lawgadori masaga sai talaga nipandagi kunga taret fawbugi manung da leiba yamdrabda class 10 pass toba driving license paiba miyo singna darkas harpa yagani awanu poki oina lagdeba October ge tang tara fawbugi manung da darkas harpa yagani hairi mathakta palliba thabaki paw asigi akupa marol babupara da leiba job center dagi khangba yagani ngasigidi thabaki paw matang asida loizare makha taba paw amuk lawisi GRTF ROC Kasturba Gandhi Institute for Development and Welfare Association for the Blind Manipur Sinduna Visually Impaired Oraba Singi Talking Textbook Amasung Punsi Sintha Thapanlon English ni Tarataru Fongkre Idle Blind School Tayel the Pangto Kibathorom Asida Kasturba Gandhi Institute ke Secretary Dr. O Sarita Idle Blind School ke Headmistress Y Premlata Punsi Sintha Thapanlon ke Editor Akham Langol Welfare Association for the Blind Manipur ke President Y Brajamohan Susaru Yaki Manipur Hindi Parishad Infal na Jatharakiba Hindi Chayol Tharom ngasi Parishad asigi holda loisinkre Tharom sida Principal Oirambai Indra Mohan Jha Parishad ki President Dr. Takhelambam Kunjekeshwar Susaru Yaki Indian Council for Child Welfare na Nation ki thakta pangthokpa layekpa changdamnaba Manipur State Council for Child Welfare na susinduna Moirangkhom Bazar da leba office ta pangthokre makok mathang tarba singi fall September kulumdoi gi pauche singda laktokani haidi
Cine Actors Guild Manipur gi Tarasuba Foundation Day Thorum Lalibu September Kunmari da Achoba Thorum Amagaloina na Palace Compound da Leba Manipur State Film Development Society gi Auditorium da Pangtholagani Hairi Film Forum Manipur gi Office da Pangthopa Pawgi Mipam Amada Guild gi Mihut Singna Ingliseni Subna Mangada CM Kiba Cine Actor Guild Manipur gi Mapo Kumon Asida Jagoi Ise Yauna Sagnaraba Actor Kayagi Performance Kaya Su Utkani Hairi yang uniform way yang formal level program ko kita bani masida laiba paibi riba langa paibi riba ari culture bo hena support pi riba pura makna amuktan sine actor sing kamane hingige hai base manipur da actor se kamane hingige hai base khanbi raga mating pangbiu Maming Leraba designer amasung stylist oriba Robert Naurim gi Kanglei Fashion Extravaganza ngasi Bangalore gi Indira Nagar Club Hall da pangthokre C Krishnan Chetri and Sons na sinduna pangtholiba so asida India gi top model manga Bhutan amasung Manipur da gi yauna punna model kunna saru yake Robert Naurim na ISTV da fashion show hairaga fizet figai khara utpadugi ona tainaba oina Manipur gi tongan ba fizet leiten sing mapalam da unanaba gi pandam da sinbani haina fongdorakli Nomugi Oiba Legal Awareness Thoramama Hill Ghat Jiribam Community Hall the Pangthokre Thoramasi Okesor Honeshor Trust Langmaidong Elambam Tondombi Singha Memorial Charitable Trust Hianglam Awang Lekaina Ashram Jiribam Gi Tembang Loina Sinbani Ke Masida Chief Magistrate First Class Jiribam Lalkolal Kibgen Hill Ghat Gram Panchayat Ki Pradhan M Bina Trust Ki Thaupuba Sing Susaru Yakhe Headquarter IGAR South amasung 9 Sector Assam Rifles ki miye makada anisuba Assam Rifles ki medical team amana lin chikpa miyo ani kankre hari amaromda nifumanga suba Assam Rifles na Aadhaar card game ama Manjupukri da pangthokre game asi Assam Rifles ki personal amasung makoi gi imung manung singi oina akhanana pangthokpani haukiba September 10 dagi chatharakiba game asida personal amasung imung manung gi miyo chamri ga yankhai hena saru yaki hari hauzik sanabagi pau Ngasigi sana bagi pauda Manipur Rifles Association Sindana Komalampak Shooting Range da unit mangagi nupa cha magatara nipan amadi nupi nifunithoi puna sutar cha magahumfuna saru yaduna chathariba ahum suba Northeast Zone Shooting Championship ngasi loisin bagi tharomda Deputy Chief Minister Gakhangam Works Minister K. Ratan Kumar Minister I. Hemochandra MLA E. Chan MLA R.K. Imu susaru yake Championship asigi bita yakai mangagi small bow free rifles prongi men individual da Manipurgi and Govindamayi women individual da Assam ge Nisa Baisia junior gida Assam ge Pritam Kumar Sharma junior women individual da Manipur ge W Juliana ahan batakre meter taragi Pips side men individual da Manipur ge Robert Sanasam women individual da Manipur ge Fancy Katrimayum junior men individual da Manipur ge Robert Sanasam junior women individual da Manipur ge W Juliana ahan batakre meter yankhai ge junior men individual small bow free rifle 3 position da Assam ge Pritam Kumar na ahan position ta ke makhok mathang taraba sanaroi sing da thauromapu singna medal piduna puning thawatki Asia. Thank you very much. Thank you very much. Jingthang Larambi Kang Association Bamdiar Nasinduna Bamdiar Makha Community Hall da Kangkut Mapana Saru Yaduna Chathariba Tara Suba Let Namram Anganghal Singa Memorial Kendra Wise Jahi Humfu Mathaki League Kam Knockout Kang Tournament Ki Ngasi Sanakiba Matchta Thangmeban Kendra Kangkut Aku Team Bina Nambol Kendra Kangkut Pupanjal Tara Humdoi Tara Nithoi Kaptuna Maitiba Pikre Hayeng Sagolpan Kendra Kangkut Amadi Yaskul Kendra Kangkut Ka Sanagani Commonwealth Karate Federation amadi World Karate Federation gi biye makhada Karate Association of India na sinduna New Delhi gi Talkatora Indo Stadium da tha si tang tara nipan dagi chatharakiba nipan suba Commonwealth Karate Championship da India gi mahut sinduna saru yaruba Manipur Amateur Karate Do Association gi sanaroi ahumna silver ani bronze chama lawrale championship asida N Daina Chanuna KG kuntra manga gi girls individual Committee amadi PS Nelson na KG Kuntraga Marigi Boys Individual da Committee Silver Loki A Johnson na KG Humfu Humdoi Makagi Cadet Boys Individual Committee da Bronze Medal Loki
Foundation for Living Kiamgai Mamang Lekai na sinduna second state level Jananetahism Irabot Ningsing Thabum 7A side Open Football Tournament ngasidagi team Taramathoi na saruyaduna Kiamgai Mamang Lekai ge football ground da haukre haudopagi thoromda Badminton Association of India ge Vice President Bijoy Koizam Kiamgai Gram Panchayat ki Pradhan K Subhas amadi Hana Upagi Secretary Oramba K Nobin Susaruya ke Tournament asigi ngasi ahoba numit ki sanakiba match ta 7 boys judging Mairengkhong na Uyol Langdumbo goal tara nithoi ahum da maiti ba pk judging Mairengkhong gi goal sing adu H Romario na taret Anil na ani chanki atopa goal sing adu na Mania Kania Tondon na chanki bani Uyol Langdum gi goal ahum adu SS Romario Johnson amadi Basanta na chanki hayeng LKCC Langthabal Khopum amadi Rifa Thawal Leisang Themga sanagani Thasi tang kunmari dagi kunipan fauba Satisgarh gi Vilai da pangthokadoriba Hupumatoi suba Junior National Ball Badminton da saruk yagadaba team ngasi Imphal thadokre Jahi 18 makhagi oina nupa macha amasung nupi macha kunna Manipur gi oina saruk yagadori team manager na nupagi BBAM gi Vice President P Nabachandra amadi nupi gina TS Bina Devi na oigani official yauna miyoi kumanga na saruk yaba team adu ngasi BBAM gi Secretary Tomba amadi ekoi gi club oinam thingel gi President L Achona Oinam Thingel dagi lamthakre All Manipur Fencing Association is Sinduna Kuman Lampaki Sai SAG Indo Hall da Pangthokiba Taramathoi suba Governors Cup State Level Fencing Championship ta overall team runners up tarak laba Kongman Students Club ki Fencer Sing Opagi Tharom Fencer Welfare Parent Association Kongman Sinduna Rainbow Cable Network ki Sanglen da Pangthokre Tharom sida Torban Ketri Lekai gi Pradhan L Sunil Veteran Hockey Sanaroi KHAC Kongman gi Vice President M Santigeshwar amadi International Hockey Sanaroi M Kulaji Susarya ki Championship asida Kongman Students Club ki sanaroi singna gold manga silver mapan amadi bronze medal tara lauduna overall team runners up takibani Nong chingi fivam fatabana maram oiduna hauze hozik Imphal gi polo ground da chathariba tara suba Manipur State League Imphal West District Football Association na sinduna malom tera kalampak ta chathariba first division amadi second division Imphal East District Football Association na sinduna Khetrigao gi aba ground amadi Kongman gi SWC ground da chathariba first division amadi second division gi ngasigi matching etokre All Manipur Volleyball Association na sinduna Kuntramanga Suba Junior amadi Taramari Suba Sub Junior State Level Volleyball Tournament team Tarahumdoina saruk yaduna tha asigi tang 12 dagi pangtholagani hairi District Table Tennis Association Imphal West na sinduna October tang amadagi mari fauba DM College campus ta leiba Manipur Table Tennis Association gi Indo Stadium da pangtholagani saruk yagada basingna tha asigi tang 13 faubi manungda Manipur Table Tennis Association gi secretary dagi akupa marol khanglaba yagani hairi ngasi nomagi oiba ingasai pau pizari ICAR lamfe patagi fangba paugi metung ina ngasigi khwaidagi saba si degree Celsius 19.3 ni khwaidagi ingbana degree Celsius 19.3 ni nungsita yawa ising manigi chang ayukta chada marfudra manga nungthidana chada marfunithoi nongjuki chang millimeter nifu mari 10.2 ni loislok damaro ba pau mokana pizari Manipur Thugainaba Wangang Lapa Mizoram Chief Minister amadi Nagaland gi MP gi mathakta action lokhanaba AICC gi High Command da wakakre haina Deputy Chief Minister ga kangamna phungdokre Manipur gi mahorol ga sagona rakpa tangaba kolam sing mangkhidana ba kangla manungda museum ama atubo matamda hangdokadori amadi ahum suba Northeast John Shooting Championship kumala pakta loishinkre ngasi ISTV pizaba pau matasu sinjari ming tabiri bismo mukahna